Singh, Honorable MLA, Kumbi Assembly request of Zari. Honi tangai pada mana pokoknya biji berdiri makusu agak cepat pangkok seri ago in presence of KI's Lilasan. Michael Dedi, stop again. Yes, you. Respected Vice Member. IQAC Kumbi College ke. ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯆꯥꯎꯔꯦ ꯅꯪꯅ ꯄꯤꯛꯑꯦ ꯅꯪꯅ ꯇꯧꯔꯦꯅ ꯏꯟꯁꯤꯟꯅꯔꯒ ꯂꯩꯔꯒꯗꯤ ꯊꯕꯛ ꯁꯛꯁꯦꯁ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯕꯨ ꯁꯄꯣꯔꯠ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯍꯦꯟꯅ ꯐꯕ ꯑꯩꯈꯣꯏ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯩꯊꯣꯏ-ꯁꯤꯡꯊꯣꯏꯔꯕ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯀꯨꯝꯕꯤ ꯀꯣꯂꯦꯖꯀꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯊꯕꯛ ꯊꯧꯔꯝꯗ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯍꯜꯂꯁꯦ